INDO MYANMAR NGAMKHEI SAMBAL KHABADA HENNA MATENG OINABA Manipur, Nagaland, AMASUNG Mizoram Da Leiriba Meeyamgi demographic data Ningthina map Touba Mathou Tare HAINA Union Home Minister AMIT SHAHna PHONGDOKKHRE Wafamasi ngarang Union Home Minister AMIT SHAHna chair Lauraga Tripura gi Konung Agartala da Pangthokpa Taranithoi Suba North Eastern Space Application Center NESEC Society gi mifamda mahakna PHONGDOKKHIBNE Manipur के Chief Minister Nongthaman Biren yauna North State Singh के Chief Minister Singh Su Sarukya ki ba mifam aduda Union Home Minister Amit Sahan hai logi wangmada Indo Myanmar ngamkhei dagi huran luana da changlakpa miyoi sing mapung phana lakshinaba amasung ngamkhei sambal khabagi thabakta mateng oinaba Manipur Nagaland amasung Mizoram Da Leiriba Meeyamgi demographic data map tawbage tangai fadabalei Taurangasi paikhatnabagi damak border area da comprehensive oiba survey tobagi thoidokna mathau taroi loinana northeast region da forest ke area henna pakthok chauthoknaba NESEC society na space science da akhanaba meeting thamba chungane ngasidagi chahi 15 gi mamangda lingkhatlakhiba NESEC society pangthokpa thabak thoram sing mayek sing na uba phanglakle northeast region gi state government sing na tongan ba engineering college da space technology ga mari leinaba anoba course sing hapchinaba honabiu loinana science da thawai yawba northeast state sing dagi mahairui chama khangatuna ISRO ge headquarter da punabagi Taurangsu paikhatsi haina Union Home Minister Amit Sahana makhatana phungdokhi Amaromda Tauramadubu Saruk Yakiba Manipur ke Chief Minister Nongthaman Biren na mahaki social media account da thagalakpa warolamna hai NESEC society ki mifamasina Northeast region da space technology chawkhat hanbada achouba mateng oigani Khumang chawsilaba space da yumpham oiba application ge matengna region asida leiriba state singe border security disaster management natural resources mapping agriculture urban planning amsung connectivity da empower tobangam lagani haina Chief Minister and Birena Makhatari